Ngasi nungdan fongkiba pauniko pause degi maru oiba pau khara khangasaraga miyamda khudo tamjige kokta yupi ahum thajilam lei paralysis tawduna hawga kangkhapa ngamdana leiba Miyoi aba masa khangdaba singna makokta yupi ahum jaisinduna thamlam lei tabada tujuningai oiba thawdo asi ngarang ayo pung tara khai halakpa adwaida Churchampur tuinom village ta thokibane hairei solaba miyoi adugi maming Mr. Lanthungom Gangte apopa BT Gangte kawi hairei Hauji Churchampur District Hospital ki ICU da lekkanari hairei thawdo asigi matangda Sisipur ki PS na kesa malakhakhre hairei Okram chuthekta leiba yumjaw ani maina tumna sakrai Okram chuthekta leiba yumjaw ani nga seyo pung mariga me 15 rom tarakpa adwaida khangawguna maina hawraktuna tumna sakrai thawdo asigi matangda police dagi phangba pawgi matung inade Okram chuthek kimnungdagi ningombam ladon sai nipuga manga apopa lekhidraba ningom nilo kauba Miyoi amagi mayumdagi khangawguna mai adu hawrakhibane hairi mai aduna wayaktuna thangnana leiba and mixangi yumgi sarukara sumai aduda sakhi lebak thiba thawdo aduda charwang lupa lak kunga manga dagi kuntra fawagi oigadava pojai sing ama ta thokre hairi makha tarak poina kanglei paki meragi pause dagi maroiba pau khara khangasiraga miyamda khudo tamjige driver ama barak turel da lukhibadagi thiba khangdana leirei ngarang NH30 ga sabai Imphal Jiribam lambi da cheliba tata driver amana irujagani hajana lambi gi nakalda leiba barak turel da kumtha kharaga lukhibadagi thiba khangdana leire hairei pause asina phangba paugi matung inade thawdo asi ngarang numit yungba matung pung 12 rom taba matamda thokibane isingni lukhibadagi thiba khangdana leiba miyoi adugi maming Miyoi kawi Nepali ni Maha oil tanker truck registration number NS 25BS 5299 thawduna Jiribamdagi Imphal tamna escort ki matung induna lakhibane baraki mafam adwaida lambi yadabadagi ngahak panduna laikhiare lambi da panduna lairingai matamda Bijoy hariba driver asina garidagi kumthaduna lambi gi nakalda hawba u amagi marumda phakthaduna pothaduna laikhi masigi matungda maha irujage hajuna turelomda kumtharaga isingi ima yaurakpada laukhonglakpadagi manak nakpada leiba driver kharana turel tamna chengkhibada turel yaudingai de isingi ichelna puthakhibadagi thiba khangdana hauzik fawba leidi hairi makhatana hauzik su mafam adugi khunja singa driver singa loyana thiba hombagi thabak sathari aduba hauzik fawba mahaki hakchang phangba ngamdri hairi hanagum ingtapa hanjilaknaba PM Modi bu Manipur da amutang sapinaba haijari Rahul Gandhi India na maning makha tamlakpa sai humdraga nipan pharakpagi harau tayamba ngarang August taraga mangada leibak semba thungna pangthokna khiba numit asida Delhi da leiba Manipur macha singa loyana Congress ke luchingba Rahul Gandhi na hak thengna unakhrei unaba aduda Rahul Gandhi ki mafamda miyoi sing aduna thengna khiba awaba wari kya paudamki Rahul Gandhi na social media da post ama oiriba micro breaking side X thagalakhiba warol amada Rahul Gandhi na Delhi da leiba Manipur singa unaba aduda awaba na thallaba naknaba kaya kanakhiba amadi wakhal amadi hakjangi awaba kaya Manipur praja singna hauzik mayong aduna leiri aikhoina ngasi India na maning makha tamlakpagi chai humdraga nipan surakpagi thorom pangthokli hariba numi asidagi hauna aikhoi khudimangna Manipur miyamgi maraiba kadomda thoklagadagi haibadu lefam thoi Manipur da hanagum ingtappa hana sunaba leitaba phibam amada hanjilaknaba ehakna Prime Minister Narendra Modi bu Manipur state asida amutang sapinaba haijare masida center amadi state anina punna thabak tawminaduna Manipur da ingtaba purapa ngamgani haina phongdokhi Patriot Day August 12 12 sumna kunga mari khongkaungna kibasing serak pire pambaina luchingba UNLF August 12 12 sumna kunga mari Patriot Day da road concert siluba miyoi sing amadi music band singba atopa lop singna amu hana kokhatpa amadi serak pibana singba amata tawbigano Patriot Day August 12 12 sumna kunga mari khongkaungna kibasing serak pire haina pambaina luchingba United National Liberation Front UNLF Media Coordinator Serai Rongba Thoksomna Chero amana khangalakli Chero asin hai Manipur gi puar da August 13 habasi yamna maru oiba numit ni lising amaga sanipa maudraga mathoi gi numit asida Manipur gi mapari koireng Jubraj Elias Tekendrojit Thangal General Pukramam Kazau Niranjan Subedar amasung Charai Thangal manga bu phaiding mongda numida weram pumari makhai taba matamda British na makhoi gi mathakta Lan lawi haibagi maralda sijiba fawba ngakta tharoi yanduna hatke numi achi UNLF na 1984 dagi hawduna
Manipurꯒꯤ Puwarida yamna maru oiba numit ama oina ningchingduna Patriot Day haina hagdokuna ngasi fawba mitka piga iroina ngamjaba haikatlakat tamduna tharom ama oina pangthoktuna lakli. Asigumba numit asida hada August 12 Patriot Day numitta All Manipur Football Association Amphana Khumnaba Football Turf Ground da Leibak ningba isai oiba music concert ama pangthoki. Concert aduna numit asiga karigumba hiram amatada Leingak maongda normal music concert ama oina pangthoki. Yamna phajadaba ikainingai oiba maongda sathakiba phibam aduna senglaba numit asubu pumang mangthoki. Masigidamakta tharom asubu sinlangkiba Amphagi thaupuba sing music band Innocent Ice Band, Laipung Band, Pebe Band, Good and Dog Band amasung co-sponsor oiba Mami TV gi mathakta UNLF na athingba khara thamle hairi. Music band da Innocent Ice Band amasung Laipung Band na tha taruk ki athingba August 13 February 13 Pebe Band amasung Good and Dog Band anina kahena arangba tawkhibagi damak makhogi mathakta sahi amagi August 13 August 13 ki oina athingba thamlei. Isai sapagi athingba thamlengai manung asida bensing asina isai tun tawba practice tawba rehearsal tawba dadi athingba asi leiroi. Co-sponsor oriba Mami TV gi na news program natana entertainment program pumba tha taruk ki oina August 13 February 13 athingba thamlei. Concert asibo sinlangniba amadi Khumnaba lariba Amphagi Football Turf Ground da sigumba tharom pangthokpagi ayaba pikiba Amphagi matangdana hauzik thaupuriba official sing hakthengna chennaba sing resign tawduna anawa official sing elect tawragani. Hariba athingba sing asi thugaiduna chatlabadi henna kanba cherak pigani. Pambaina lochingba UNLF na makhoina langjakhiba maralgi matung ina cherak piraba Miyoi sing amadi music band sing asi atopa lup singna amuhana kokhatpa amadi cherak pibana chingba amata tawbigano. Partina kupna yengsilaba matungda makhoigi cherak sing asi lebak miyamgi damak yengduna pibani haina chero asina hairi. Nupi ki ekai khumnaba manghanba gi mathakta chennaba Miyoi amata Leingak asina Lemna tharoi PM Modi. Lebak asida sungara India gi 69 suba maning makha tamlakpa numit ki tharom pangthokki. New Delhi gi Red Fort pangthokpa tharom amada Prime Minister Narendra Modi ne India gi machu ahumgi firal singkhatuna paihanki. Indian Navy, Indian Air Force amadi Indian Army ahumgi Guard of Honor okay. Red Fort Independence Day ga mari lenyana miyamda wangang aduna Narendra Modi na haikibade nupi angang singda chathaba crime sing maru oina nupi ki ekai khumnaba manghanbagi thabak tawbada chennaba Miyoi amata mahaki Leingak asina Lemna tharoi hana phongdokhibaga lonyana nupi da hemba power pibagi matangda paladuna Narendra Modi na hai thabak tawriba nupi singna angang unabagi suti lawbagi matam Chayol 12 dagi chayol 15 da sangdoklei. Ana layenggi lamda hena khumang chauksinnaba pandamda lakadoriba chai manga asida leiba asida leiriba medical college singda medical tambagi seat masing lesing humdraga manga hapkatlagani. Haujik chahi tara asida seat masing la amarom hengakrei. Seat lesing humdraga manga amaga amuk naungna hengakadoriba asina India macha kaya ama mapalgi lebak singda medical tamnaba hotnabada awaba kaya mayoknaba amadi senpham kaya mapala chaliba se thangba ngamnaba khongthang asi lakhotpani haina PM Modi na haiki. PM Modi na makhatana haikibada yumnolaba leibak Bangladesh sa thokliba thawdo asisu India na lumna lawbaga loinana athuba matamda hanagi fibamda hanjilakani haibagi thajaba lei. Mafam aduda lariba India macha sing maru oina Hindu amadi atopa kanglupki Miyoi singi safanabagi dama India da lariba Miyoi crore 190 na makhoigi dama khali haiki.